donors Amadi, Diamond family lady Mayampono, Equigi, Yambiri Tabi Mayampono, Koi Punjan Jaraga, Matang Quina, how keep a megitang, home the gates at Zaraliva, Qui Tengbang Hizabatare, Equigi Iram the Machida Toliba Todo, Toxi Marilena. How you probably couldn't left and stop to the Moxatazarali, Nasishu, Equina Mafam Shida, Mafam unit Anigi Habitatare, Mafam Anigi, Biles volunteer, Amadi 80 unit ki 32 gi ngamjaba khara haiba tare khoi maikai digi mateng pangnano gi namta sem saba lojare hauzik khoi masipura maksi miyam pono mona khoi mateng pangbi badagi khoina masipura ma pangthok chaba ngamjari bani makha tana khoi dama hona khigani aduga khoi thamjari ba polam singa sina mafam anida ngasisu amuhana mateng pangjagadori hauzik lambida mayam pono ma khoi gi tonga tonga no diamond donors ke amadi diamond family gi miyam sungai dunu lere adudi khoi mafam du hauzik mateng pangminarus 시라우싱이 돼야 막 거의 싸나 당점지 항점도 싸나 당점 이거 방어도 좋고 아니 그렇게 왔던 것도 볼람 크래시도 비비오나
ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅ ꯊꯛꯅꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯃꯥꯏ ꯑꯗꯨꯅ ꯉꯝꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯝ ꯆꯥꯕꯗ ꯀꯩꯒꯨꯝꯕ ꯆꯤꯡ ꯆꯥꯛ ꯋꯥꯠ ꯂꯤꯁꯇꯨꯗꯅꯦ ꯄꯤꯔꯛꯄꯗꯣ ꯑꯩꯅ ꯑꯗꯨꯝꯗꯤ ꯂꯣꯏ ꯁꯨꯕꯣꯔꯛꯑꯕꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯊꯤꯅꯨꯡꯒꯩ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ 80ꯒꯤ 32 ꯌꯨꯅꯤꯠꯀꯤ ꯃꯐꯝꯁꯤꯗꯅꯤ ꯂꯥꯛꯆꯔꯤꯕꯁꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯍꯪꯖꯕꯗ ꯍꯥꯏꯕꯤꯔꯛꯄ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ 80ꯒꯤ ꯌꯨꯅꯤꯠ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯗꯁꯨ ꯑꯇꯣꯞꯄ ꯂꯩꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯪꯖꯕꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯌꯦꯅ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯃꯁꯤꯒꯤꯗꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯅꯁꯨ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯅꯤ ꯈꯜꯂꯀꯥꯟꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠ ꯀꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯥꯕꯤꯕ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏ ꯁꯥꯐꯣꯡꯖꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯤꯗꯒꯤ ꯃꯇꯦꯡ ꯈꯔ ꯑꯩꯈꯣꯏꯅ ꯇꯧꯖꯔꯒꯅꯤ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯒ ꯂꯦꯞꯇꯅ ꯍꯧꯈꯤꯕ ꯃꯦꯒꯤ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯇꯦꯡꯕꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯉꯝꯕ ꯊꯥꯛꯇꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯉꯁꯤ 32 ꯌꯨꯅꯤꯠ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯪꯖꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯋꯥꯠꯂꯛꯑꯦ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯔꯒ ꯇꯉꯥꯏꯐꯗꯕ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯖꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯅꯤ ꯑꯗꯨ ꯉꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯐꯝ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯊꯤꯅꯨꯡꯒꯩꯗ ꯂꯩꯕ ꯃꯤꯌꯥꯝ ꯉꯥꯛꯇꯒꯤ ꯅꯠꯇꯦ ꯃꯤ 1,900 ꯍꯦꯟꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯐꯔ ꯖꯣꯟꯗ ꯃꯌꯨꯝ ꯃꯀꯩ ꯆꯥꯈ꯭ꯔꯕ ꯇꯣꯔꯕꯨꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯌꯥꯎꯕꯤꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯃꯌꯥꯝꯁꯨ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯄꯥꯏꯁꯜꯂꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯔꯥꯃꯥꯏ ꯇꯦꯡꯒꯣꯜꯒꯤ 32ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔ ꯇꯤꯝꯒꯤ ꯁꯔ ꯃꯌꯥꯝ ꯑꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯇꯤꯝ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕ ꯑꯣꯏꯕꯤꯌꯨ ꯁ꯭ꯋꯥꯏ ꯑꯣꯏ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ 32 ꯌꯨꯅꯤꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯑꯁꯨꯝꯅ ꯇꯤꯅꯨꯡꯒꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯅꯤꯠ 32 ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯐꯔ ꯖꯣꯟ ꯑꯣꯏꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 1,000 ꯈꯔ ꯍꯦꯟꯅ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯕꯐꯔ ꯖꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯤꯅꯨꯡꯒꯩ ꯈꯛꯇ ꯅꯠꯇꯅ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯅꯨꯡꯒꯩꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯍꯧꯔꯤ ꯃꯁꯥꯒꯤ ꯃꯔꯩ ꯄꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯔꯝꯗꯝ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯏꯟꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯅꯍꯥ ꯀꯌꯥ ꯃꯔꯨꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 32ꯅ ꯕꯐꯔ ꯖꯣꯟ ꯑꯁꯤꯗ ꯂꯩꯍꯧꯔꯤ ꯄꯦꯕꯝ ꯔꯣꯍꯤꯠ ꯑꯦꯂꯥꯏ ꯁꯅꯥ ꯀꯧꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯊꯧꯕ ꯑꯃꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 32 ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯂꯩꯍꯧꯔꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯂꯦꯞꯇꯅꯁꯨ ꯄꯥꯡꯅꯔꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯈꯤꯕ ꯇꯥꯏ 이마기 파리싱 아토비 이마기 마몸싱 족톡제이 나코이기 타오나다 람담시기 닝어